ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯦꯝꯕꯗ ꯀꯨꯀꯤ MLA ꯑꯍꯨꯝ ꯌꯥꯎꯕꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯔꯥꯡ ꯏꯔꯥꯡ ꯍꯧꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯎꯔꯦ ꯉꯁꯤꯃꯛꯀꯁꯨ ꯑꯌꯨꯛꯀꯤ ꯉꯁꯤꯒꯤ ꯒꯥꯔꯤ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯇꯧꯕꯒꯤꯁꯨ ꯎꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯃꯁꯤ MLA ꯁꯤꯡ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ MLA ꯁꯤꯡ ꯀꯨꯀꯤꯖꯣꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSOꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯉꯔꯥꯡꯒꯤ ꯄꯦꯄꯔꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ MLA ꯑꯍꯨꯝ ꯑꯁꯤ ꯐꯪꯅꯕ ꯐꯥꯅꯕꯒꯤ ꯔꯤꯋꯥꯔꯗꯁꯨ ꯂꯥꯎꯊꯣꯛꯈꯤꯕꯒꯤꯁꯨ ꯂꯩꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯀꯨꯀꯤꯖꯣꯅ ꯂꯧꯔꯛꯏꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅꯒꯗꯤ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯃꯣꯏ ꯍꯥꯟꯅꯗꯤ ꯍꯧꯅ ꯇꯥꯜꯂꯒ ꯂꯩꯕ ꯗꯤꯃꯥꯟ ꯑꯃꯅꯤ ꯀꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯅ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯖꯪꯒꯝꯂꯝ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗ ꯑꯣꯏꯔꯛꯏꯕ ꯄꯣꯠꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯃꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯌꯥꯎꯔꯝꯃꯤꯕ ꯃꯤꯁꯤꯡ ꯑꯗꯩ ꯃꯗꯨꯗꯒꯤ ꯂꯥꯛꯏꯕ ꯑꯗꯩ ꯁꯦꯠꯇꯣꯛꯅꯔꯛꯏꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯎꯔꯦꯗꯅꯀꯣ ꯎꯔꯕꯅꯤꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯌꯥꯝ ꯀ꯭ꯂꯤꯌꯥꯔꯂꯤꯁꯨ ꯊꯝꯈ꯭ꯔꯦꯗꯅꯀꯣ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯃꯆꯦꯠ ꯃꯆꯦꯠ ꯈꯥꯏꯗꯣꯛꯄ ꯌꯥꯕ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯂꯦꯖꯤꯇꯤꯃꯦꯠ ꯑꯣꯏꯕ ꯃꯥꯒꯤ ꯕꯥꯎꯟꯗꯔꯤꯒꯤ ꯀꯔꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯂꯩ ꯂꯤꯒꯦꯜ ꯀ꯭ꯋꯦꯁꯟ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯑꯃꯅꯤ ꯄ꯭ꯔꯤꯟꯁꯂꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯌꯥꯎꯅ ꯃꯔꯁ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯏꯟꯗꯤꯌꯥꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦꯅ ꯃꯣꯏ ꯀ꯭ꯂꯤꯌꯥꯔꯂꯤ ꯊꯝꯈ꯭ꯔꯦꯗꯅꯀꯣ ꯃꯁꯤꯗꯩꯗ ꯚꯥꯞ ꯇꯥꯗ꯭ꯔꯒꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯒꯗꯤꯀꯣ ꯄꯨꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔꯗ ꯆꯠꯅꯗ꯭ꯔꯒꯗꯤ ꯃꯗꯨꯗ ꯂꯥꯛꯄ ꯃꯥꯒꯤ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟꯁꯤꯡ ꯑꯗꯨꯗꯤ ꯃꯣꯏ ꯃꯗꯨꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁꯁꯤꯡ ꯑꯗꯨꯗꯤ ꯃꯣꯏ ꯃꯁꯥꯅ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯂꯧꯖꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯃꯣꯏꯅ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤꯗꯅꯀꯣ ꯂꯥꯎꯕ ꯈꯣꯡꯕ ꯑꯗꯨ ꯇꯧꯕ ꯗꯤꯃꯥꯟ ꯇꯧꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯃꯗꯨꯒꯤ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕꯀꯣ ꯃꯗꯨꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯛꯏꯒꯦꯅ ꯚꯥꯞ ꯇꯥꯅꯗ꯭ꯔꯤꯉꯩꯗ ꯇꯥꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯌꯥꯎꯔꯛꯇꯅ ꯊꯣꯛꯂꯛꯇꯅ ꯈꯣꯠꯂꯛꯇꯅ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏꯗꯕ ꯐꯤꯕꯝ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯁꯦ ꯑꯦꯀꯥꯗꯃꯤꯛꯀꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯀꯩꯗꯒꯤ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯑꯃ ꯆꯪꯅ ꯑꯅꯤ ꯆꯪꯅ ꯑꯍꯨꯝ ꯆꯪꯅ ꯅꯩꯅꯔꯛꯄꯁꯤꯗ ꯃꯌꯥꯝ ꯊꯣꯛꯅꯔꯦꯗꯅꯀꯣ ꯊꯣꯛꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯚꯥꯞ ꯇꯥꯕ ꯈꯔ ꯊꯦꯡꯍꯧꯕ ꯍꯥꯏꯇꯥꯔꯦ ꯂꯩꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯑꯗꯨ ꯃꯣꯏꯁꯨ ꯇꯥꯔꯛꯀꯅꯤ ꯈꯤꯇꯪ ꯊꯦꯡꯕꯩ ꯋꯥꯅꯤ ꯑꯗꯨ ꯃꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯣꯏꯗ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯕꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟ ꯁꯦꯝꯕꯗ ꯌꯥꯎꯔꯛꯏꯕ ꯒꯣꯔꯃꯦꯟ ꯁꯦꯝꯃꯛꯄ ꯉꯝꯃꯛꯏꯁꯤꯡꯁꯦ ꯑꯣꯜꯃꯣꯁ 50% ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯒꯤ ꯂꯦꯚꯦꯜꯗ ꯃꯁꯤ ꯑꯦꯁꯦꯁ ꯇꯧꯈ꯭ꯔꯕꯅꯦꯕ ꯋꯥꯈꯜ ꯇꯥꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯃꯊꯛꯇ ꯂꯩꯍꯧꯕ ꯐꯝ ꯄꯥꯏꯍꯧꯕ ꯈꯣꯠꯍꯧꯕ ꯀꯩꯗꯧꯕ ꯑꯗꯨ ꯑꯗꯥ ꯒꯨꯟꯗꯥ ꯁꯥꯍꯧꯕ ꯈꯔꯅ ꯚꯥꯞ ꯇꯥꯕꯗꯨ ꯇꯥꯁꯟꯅꯗꯕꯒꯤ ꯋꯥꯅꯦꯕꯀꯣ ꯅꯝꯐꯨ ꯍꯥꯐꯨꯗ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯃꯥꯁꯦꯁꯇꯗꯤ ꯒꯣꯔꯃꯦꯟ ꯑꯃ ꯂꯤꯡꯉꯛꯄ ꯉꯝꯕꯒꯤ ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯁꯦꯝꯃꯛꯄ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯣꯜꯃꯣꯁ 60-70%ꯗꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯟꯁꯤꯌꯁꯅꯦꯁꯁꯦ ꯃꯁꯤ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯇꯥꯕꯅꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯣꯏꯅ ꯍꯥꯟꯅ ꯊꯝꯃꯨꯕ ꯃꯣꯏꯒꯤ ꯃꯥꯎꯠ ꯄꯤꯁ ꯑꯣꯏꯔꯨꯕ ꯃꯥꯎꯠ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯣꯏ ꯍꯦꯛ ꯐꯠ ꯂꯥꯎꯅ ꯍꯟꯗꯣꯛꯄꯗ ꯈꯤꯇꯪ ꯏꯀꯥꯏꯕ ꯀꯩꯗꯧꯕ ꯃꯤꯅꯤꯅꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄ ꯂꯩꯇꯅ ꯃꯣꯏꯅ ꯑꯉꯝꯕ ꯈꯔ ꯎꯠꯄꯩ ꯋꯥꯅꯤꯗ ꯑꯗꯨ ꯄꯤꯄꯜꯒꯤ ꯂꯦꯚꯦꯜꯗꯗꯤ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯃꯣꯏ ꯐꯅ ꯂꯥꯛ ꯍꯥꯏꯔꯁꯨ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣ ꯌꯥꯎꯗꯅ ꯃꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯗꯨ ꯑꯗꯥ ꯃꯤꯌꯥꯝꯗ ꯇꯣꯡꯗꯅ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣ ꯌꯥꯎꯗꯅ ꯀꯩꯝ ꯇꯧ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕ ꯀꯟꯁꯤꯌꯁꯅꯦꯁꯇꯨ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯒꯣꯔꯃꯦꯟ ꯐꯥꯎꯕ ꯁꯦꯝꯃꯛꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯇꯧꯅꯕ ꯍꯣꯠꯅꯕꯁꯤꯗ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯁꯣꯏꯗꯅ ꯃꯇꯝ ꯈꯔ ꯑꯍꯥꯟꯕꯒꯤ ꯉꯥꯏꯍꯥꯛ ꯑꯗꯨ ꯑꯗꯥ ꯏꯔꯥꯡ ꯇꯧꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯝ ꯇꯝꯅ ꯑꯩ ꯐꯈꯤꯅꯦꯅ ꯂꯧꯋꯦꯕꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯑꯔꯣꯏꯅ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯏ ꯑꯩꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯗꯤ ꯃꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯨꯕ ꯊꯥꯡꯖꯤꯜ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯀꯩꯅꯣꯗꯒꯤ ꯅꯥꯟꯊꯣꯔꯛꯑꯒ ꯂꯥꯛꯄꯅꯤꯅ ꯊꯣꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯣꯏ ꯄ꯭ꯔꯖꯥꯒꯤ ꯂꯦꯚꯦꯜꯗ ꯎꯔꯒ ꯌꯥꯎꯔꯛꯏꯅꯦꯕꯀꯣ ꯄ꯭ꯔꯖꯥꯗ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯗꯦ ꯑꯥꯔ ꯗꯥꯏꯔꯦꯛꯂꯤ ꯑꯦꯟꯀꯥꯎꯟꯇꯔ ꯋꯤꯠ ꯄꯤꯄꯜꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏ ꯏꯂꯦꯛꯁꯟ ꯇꯧꯔꯤꯅꯤ ꯅꯤꯡꯊꯧ ꯎꯅꯔꯤꯅꯤ ꯕꯣꯠ ꯈꯣꯝꯃꯤꯅꯤ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯒꯤꯗꯤ
NGO CSO ꯑꯗꯨ ꯑꯗꯥꯏ ꯇꯧꯏ ꯃꯌꯥꯝꯁꯤꯗꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤ ꯈꯔꯗꯨ ꯀꯩꯒ ꯃꯣꯏ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏꯗꯤ ꯃꯤ ꯅꯝꯐꯨ ꯋꯥꯐꯨꯗ ꯉꯥꯛ ꯇꯧꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯃꯌꯥꯝꯗꯨꯒ ꯈꯨꯗꯣꯛ ꯇꯧꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯂꯦꯛꯁꯟ ꯊꯦꯡꯅꯔꯤꯕ इलेक्शन कारब इलेक्शन लेपीब कहीं तौरीसिंग मोदी डायरेक्टली एनकाउंटर तौनरगा पीपलसिंग अदुगा मोइगा डे टू डे लाइफ ता एक्सपीरियंस तौमिनरीबनेब अदुना मोइना यावरकपा मोइना थोलकपा हाइबसे मोइगी लेवल दुदा मोइ मसाना कॉन्फिडेंस दु ले थोलाबनेब अदुना सिदैदा होय केमता सिंगनिंगाय लेतेबो अदुम तम तमना अदुम आई इंगधजगिनेन आई माइन आइगी मेंदे सुमाइना उइ अदु कई वैगे दु येंगु ताबना मथांग से अखोगी थादौइनपी अखोई मणिपुर की अखोगी थादौइनपी मणिपुरना फोंदोरपै मतुंगिना अखोगी डिप्यूटी चीफ मिनिस्टर निमचा तुगेना थादौमा ओइना चप चाबा फिलिप लेप्तुना मणिपुर की इंटीग्रिटी गाओ हाइबा वाफम फोंदोरलेजा समतांग से ओजागी मोदि कमाय थमिंग असिदी मा कनो दसु हाइग्रेना ममांगी कनो माय सोशल मीडिया दसु निमचा तुगेंगी मागी मपुर बाहितारे को माय हस्बैंड सी अखोई लालौलु अमगी मागी कनो दु नो दु बुक माय ममिंग दु ओनग्रे ना को मिंग ओनग्रे दु तोगरे ना खबदा कैदा खबदा मक याउद्रगसु कनो दा कोगी सोशल मीडिया वायरल ओइरे दना को अद अदुगी लंबी दु म लेबदुना मा सी तौरे ना रि लमजाथांग करी माइकेल लमजाथांग होय कैदो मैम सिंग तौर खोला कैदौरगा मोइना सी लंबी पुदना खोतना कैदौदना लाप याइन थादौ ओइना लेरनी खोलनी हाइदना माइ कुकी क्लान गी माइ कुकी हाइबसी ग्रुप अमनते अथने अमनते बको कुकी हाइबसी टाइप a form of polity ne bako moisu political kano ama aspiration ama sagali ne bako political entity ma sagali ne bako madugi manung du da thadau ju component ama ne na moina haibai wane thadau sing aduna akhoi adu component nate na haira dum lo ram natro adugi potui wani da adu lakpa ai haije ma si consciousness se si lakpa ma change bako si mayam khona budi yorei ne ba adu khona ba se asina maram or kan si da magi adu magi haire ni thadau na thadau haisi manipur gi magi ariba magi ko mane bako ai lon da hai gadi mayam english adi tribe haram be ai si manipur gi oni yenga gadi masi manipur gi clan amani yek amane na idi dum lowe bako ai di leidana ko masu principality amane na ko adu mai le kan da adu ki potu de mana leiri ba pot asi de da koina lakpani na masu manipur gi oiba sagat pa pot asi da masam sang yarok pa pot amani na moi khori naufam taba adu mayam lei ghrabni na moi gi kanu tholai ne bako masi tholakane ba sida natte ba original inhabitant magi original magi ledi ba lamnam sidagi polak polam ni charok mi sing ado adu lamne si wakhana dum khangane bako sina taba infiltrator site tare ko intruders kharana magi influence tawraga chalu matam khara do moi soidana ka isorna tabong sem mapuna mokoi busu wakhan tan birak su masu oisunu adu oisura kani oisoi rei ko adu mai tawra la kan sida yamna punba manipur amagi saktam mado akoi mimangda sahi khragi kanu manung sida akoi thambang amna na ba amtang mado akoi pun honamina bada thadausu chauba magi thodang ama lobiu haibase mana haibasi ki matakta aina so amona amakoi ngasi kutang sida ay admaina haijeri